State asida President's rule Shangthaba Pamde mapung faba waroshin puraktuna ingtapa phibamda hanjelaba matung miyamgi oiba lengak semba pami haina RPI Athwalegi National Secretary Maheshwar Thongjuna phongdokre RPI Athwale Manipuri unit ke State President's oiriba Maheshwar Thongjuma amadi party sigi maruiba miyoi singyauna ngasi kaisham pataleba party sigi office ta pangthokpa paugi mifam amada mahana hai July gi tang 12 dagi haugadaba parliament ke session asida party politics toktuna Manipur gi mihut singna agenda ama khaktada sahi ani helaba irang asigi waroshin puraknaba internally displaced persons sing masa gi yumda hanjinaba free movement lehanaba amadi atai maruai ba wafum kya gi matang da wafum pukhatpiu parliament session da on record ta thamba wafum sing thabak oina onthona buhana biu mamang da parliament da mihut singna lamdam asigi oiba wafum kya thamkiba leikhrabasu thabak oina onthok tabana miyam gi thajaba mangai oire haiki Paumi sing na hangba wahang da Maheshwar Thongjum na hai party sigi oina Manipur da President's rule Shangthaba Pamde karigumba President's rule makhatana sangthana ba parliament ta pukhalakpa tarabadi matang matamgi matungina party gi national leaders singa khanagani haiki अखोई पार्टी की साइड की दी अखोई पीआर से अखोई तसेना अखोई सांगदोप से पामजदे अखोई साइड की दी फजना पुंग फाबा पीस अमा पोरा अगा अखोई याब स्टेबल ओइब गवर्नमेंट अमा फॉर्म तबुदुनी जुलाई की तांग 12 दगी हौगदबा पार्लियामेंट सेशन सिदी मियाम प्रजा पुनमकना मोस्ट इंपोर्टेंट रिप्रेजेंटेटिव सिंगना यामना लूना लहोनिंगी पीस लाए काइना हाइबियाबा नत्ते अदुना लैरिबा यामना लूबा session hojiki parliament session city hoji assembly manipur assembly phamba nattabnina leibiba representative singna akoi manipur da hojik leibiba real scenario condition si kamaina solve tawgadagani haibase technical oiba mafam duda india gi parliament hoigi parliamentary democracy chatnariba parliament sida yamna hakchingna lobom thui manipur gi issue se kamaina solve tawsige akoi real scenario se karino idp myamna lapna leiduna kamaina akoi future se kaino na leibiba stage sida kamaina mayum da hanjalan sige kamaina technicality kamaina solve tawon sige irrespective of the political party BJP oigera Congress oigera ntraga ruling oigera opposition oigera leibiriba mayam se akoi gi representative chatiba singduna di IDP sing se kamaina halandori bano mayumda citizen of India citizen of Manipur sina kamaina freely movement tawdori bano haibase prithvi na yengiba parliamentary democracy celebrate tawriba akoi gi parliament sida handaki lakadori session sida marik chumna one agenda ama yaura kana party politics tawdabida pukhalani